Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglakpiba ang sige magkatagachari. Agi prathna di nahak na takdi ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba hak na nahaki na pamda noluk choning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanong siba, nakagising lupa luching mo sing buhay hinanong siba, at huwag kway maruoy na, isuri matik mangalig na magtihing ba punsi da chakot pa adu, eki pratana ni. Ibang umaki wapaw, taminas. Nasikim na sige mag-isorba takot sari, adu wala pikra ba kwa kundi magpusu, Yesu Kristo giming na ram no sari. Mamangi numazing da ikoy elder kanano, yang sin bami singluk ki hal habis kanano habagi matang na koy charak pa yang minakre mamangi no masle han haji ki badu ng asigi mitadi hai elder pastor bishop chamane aduna kana gumbam na elder pastor bishop oiba taragadi mangunda karamba qualification. What are the biblical qualification of an elder? Adig matang dai khungi asigi mitadi yang minagani akhona khangalo di hariba qualification sing adu icham chamba aduga hekta overlook to be aba qualification amatanate adu the light hok po oiba taragadi akhona to du atai karim tinate adu ishorgi wahaigi mayokta toba thabak ni pap ne adu ni chil now sing han hajening badudi hariba sida adom na yamna toina chatlaga adom na hariba sin meditate to aina pamjai singu basda lakadi bulu chingba sing adu khanba matamda hariba sing asi soiduna amatta wathna yeng madarkane singu basda lu chingba sing shona ya be pbf ne adu hariba lu chingba sing adu hariba qualification sing asi amatta wathna uba darkane maram di hariba sing asi gi marakta ama hek wat matamda asoibi ngakani adu yamna maru oi adu akhogi singlub na hariba biblical qualification of an elder pastor bishop leader ministry da thawul tawna gi damakta hariba qualification sing si Thazab amoina isorgi wahai lum namasung luna lo missing oina lum namasung luna lo pam thoge adu hai bas de koi wakal to mina gani prana to mis Prabhu Isor nahak aseng bi Isor ne adu nahak ki missing bo aseng bo bas nahak na pam adu hai bas ibung nahak ki wahai da mayek seng na khoi da takpidana lei na khoi aseng bo yi maram de ay aseng ni hana adu nung sebi so nahaki missing dagi ibungon nahaki aseng ba du pam oiba tangadi pa so nahaki missing nahaki ina laikhaba nahaki missing mo chinggadaro biluching mo sin adu di punsi dadi karam maphium oigani amasung ibungon hana kari expect obagi haina haibadi pa so nahaki wa hai aham mati mati pandu bahum amasung tita pandu amasta make sing aikhoy ta adu pa aikhoy nahaki wa hai de lakchari Prabhu so hai ba khudi mo sing se yengzama tamna thawai sing mon hana khoy tambi khanghan bi adu nung si haibe Isor gyan tadab sing gyan tahan bi akhoi ibungon hang tambi akhoi gi thamoi thong sing hangdok bi nung si haibe Isor haiba qualification sing asi lakadru be elder amasung ibungon hang singlup or kadru bas da pinda bigero luching bas sing adu gi maram da kaktang yeng manatana haiba qualification sing asi thazaba amoni hingba matamda amatta oina chithadana yaudrab yadaba sing haina haiba si ipa Isor khub khanghan biduna haiba si ipa na ki wapau sondongi manung asde Prabhu Isor mi ata boda khudom bitin bagi mod aikoi punsi aikoi thamoi changing na bigong hanan mateng pangbi Kristo piu na kimingen wangan bi Yesu Kristo imuni sirben amen ahan mati pandu ani gi pada mapan dagi na ahom gi pada teret sibok pajar ke mem paba nuai na bagi makta samson hai boy bada gi chapter 2 gi simple urge ti pray prana to kana gi makta lainga thasan torbi sing gi makta mam di adu yai lainga sasan do wakal khalaga yengsi phataba singsu oirambasi yai even then alkhudi musno oiba tarangsu akhoi prime minister president chief minister governor deputy cm phataba oiba yai oining oiba andu there is no excuse for us to not to pray for them prana to gido maram di karigi damakta akhoi aran khong gido God can grant them repentance and Christ after all Christian life to kana gidamakta no Option missing in the market. Option missing in the video. Mahang passing as Prahana to be Matang Mahang Hai Aduga, verse 9. Mataw Aduga Nupising na Atam Pizona, Ningtina, Amasung Pugning Jumbana lighting the Sunu. Masam loan bana Sanana, Mani Mutana, Natra Mamal Yama Pina lighting Lloyd.
मदुगी महुता ईश्वर की बिनी हाइब नुपी सिंगिदमक मतिक चाबगुमना अफब थबंग लैतेंगदबनी नुपीना मखा पोनबगलना तुमिना लैदुना तमजसनु नुपीना तंबीब नत्रग निपागी मथक्ता मपु ओइबा आइना यादे नुपीना तुमिना लैसनु मरमदि ईश्वरना आदमबु हाना सेमबनी अदुगी मतुंगदा हवाबु सेमबनी अदुगा लिन्नदुना आदमबु नमथाक तौबु नते अदुबु हवाबु नमथाक तौदुना हवाना याथंग थुगाइबा अमु ओइरे नुपीसिंगना थाजबदा नुंसिबदा सेंगना अमसुंग मसा खुदुम चन लैरबदि ईश्वरना मखोइबु अंगांग उनबगुमना उनबदा कनबिगनी वासी थाजबे याबनी कनागुमना सिंगलुब येंगसिनबगी फम पामनबदी महांगना पामलिबा अदु अफबा थबकनी सिंगलुब येंगसिनबा अदु अमकपा लैतबा नुपी अमगी मपुरोइबा साउगंदबा मसा खुदुम चंजबा इकाई खुमनबा दमतिक चाबा लमलानबसिंगबु नुंगसिना सेबा तौबा तंबीबा ngamba युदा लुप्तबा फुना चैनगंदबा अमसुंग सेंदोंग करामदबा अदु पुनिंग तपा खन्नगंदबा सेन करामदबा ओइगदबनी महाकी मनुंगबु निंगथीना ngak सेंदुना इकाई खुमना हनबा पुमना मकल लोनना महाकी मचासिंग अदु महाकी मखा पोना थमगदबनी कनागुमना महाकी इमुंग मनुंगबु करमना ngak सेनगदगे हाइबा खंगद्रबदि महाकना ईश्वरगी सिंगबदु करमना ngak सेनबा ngमगनी महाक नौना थाजबा मी ओइरोदबनी महाक नापन तौदुना चाउथोकलबदि दियाबोलगु मुवायेनबदा महाक ताबा याय अदुगा महाक मपानदा लैबसिंगी मरक्ता अफबा मिंगचत लैबमी ओइगदबनी नत्रबदि महाक मिंगचत थीदुना दियाबोलगी लांगदा तागनी सी ईश्वरगी वाहाइने अदु हाइ ईश्वरगी वाहाइ से ताक्रबा खुदिमकना असिमक ओइना लौसिनसुन सिलनासिंग आइकोइना तिमोथीदा पोल चिथिगिरक मोंगसा verse chapter 2 3 4 से को बताइ chapter 3 से chapter 2 go 4 gi mak sandwich ne asi jara khoni yeng bo बताइ पंदु ani dagi mangna प्रार्थना तौना बगी दमक ता हाय नुपा संग प्रार्थना तौना बगी दमक ता अदुबु मफम मसिले सु नुपीना सिंगुप्त ओइदबगी मतंग फजना ताखरे अदुगी मतुंगदा असगी क्वालिफिकेशन असे पीरे नुपा मन चिंगदव नुपा मन सिंगुप चिंगदव अदुगा ngakadव सेंगदव ईश्वरगी सिंगुप अदुदा ngakदव सेंगदवगी अदुगी मतंगदा फजना पीरे मफमसिदा एल्डर मसुन दिकन अनिमकी अदु हेक लोकांदा verse 4 दा लाकदव चममनबा लाकदव लाना तंबीबसिंग लाकदव डाइल्यूशन मयाम यानसिनबा चममनबा आराम वपाव संदोकपा gospel plus संदोकदव हाइबदी कयानि मेस मयाम लाकदवदो खुदोंग चांदबा मयाम नमथाक तौबा मयाम लाना तंबीबी मयाम लाकदव खुदिमक सिंगु पोल हाइबनी अदुगा नुपामना तौदव अमसुंग सिंगु नुपाम सिंगु नुपीगी मिनिस्ट्री अदुगी मरकनसकी क्वालिफिकेशन से सनविच ओइना लेबे मरकसदा कगिदमकना पोनसी तौबगी मरम मा थाना दम यंगलक्से सिंग असिगुंबा मणिपुर दा अदुगा हौजिकी मतम असिदा सिंगलुप सिंगदा ख्वाइदगी दरकार लैबा मी सिंग असि टैलेंट लैबा अदुगा मी पुबा ngamba अदुगा मी बु परसुएट तौ ngamba मी बु इथिल पीरा कांदा खोनबा ngamba मी अदु सिंगलुप प्राइमरीली दरकार लैते ईश्वरगी मी सिंग असिबु यंगसननबगी दमकता अमसु ईश्वरगी याव सिंग असिबु ngak सेननबगी दमकता लौसिंग तबंग पांदगी लौसिंग वांगबा PhD डिग्री मयाम फंगबा प्रोफेसर और इन्फ्लुएंसर और मी खुंदा लेकाइदा समाजता स्टेटता मचिन तोंगबा मी दरकार लेते ईश्वरगी मी सिंगु चिंगनबगी दमकता ईश्वरगी वाहैगी मपाल क्वालिफाइड ओइरबा मी दरकार ले लाइक हाइगेरा हाइरोगेरा अखोइना दम क्वालिफिकेशन सिंगे पारप मतमदा असिगी क्वालिफिकेशन ईश्वरगी वाहैगी मपालना पोल बुसिसना बिन ईश्वरगी थवाइना पोल इहल्लिबा असिगी वाहै असिगी क्वालिफिकेशन सिगा अयाम द vast majority churches singda aduga mi singna pastor oigadobani haibo bidagdi elder oigadobani haibo hoy elder budi pastor elder to ana khanni adu budi khara laithokre ahan bo edi adum elder dum hoibagi tate dum lai aduna tabda atopa singda karam qualification ekun uba phang maham is the bible na karam mention tawde aduna what are not the qualification of an elder pastor aduga elder oina bagi damante qualification sing adu maru oina yaudaba sing do kain haibo odi bataragadi he must be a seminary student theological studies soidena tawdom haibo kon maham uba phangda MTH PhD D min MDiv BD BTH losinda bi haina haibo laite adu basi haina lansu amung logum se theological studies chatpa sing se lanber lande chume it's helpful
Greek khangba mathau lei, Hebrews khangba mathau tai, Isorgi wahai nainrak matam da aduna yamna mateng oi, church history khangba mathau lei, maram di kaino haita adu aikhoi punsi wari ni, Bible karman exit tawgani khangba mathau lei, maram har basing adu ki mapala, we can rightly divide the word. Isorgi wahai se chumna tambiba ngamna with the makne adubu. That is not the primary qualification that has been mentioned here. Hari badu MDiv loiba, THM loiba, adagi DMin loiba, DTH loiba, khuding maksing adu Bible asida. Adu loiba obitagli now you can go and serve as a pastor. Adu karim taide. Ani subida. Pastor elder oina with the makta sahi asuk nang yodubiya de haibal like this. I am not a church, la church, sahi tara mari mga kap ore, adagi sahi nipu mga sangsale, adagi koi ango bahaw hore, sam ango bahaw, adu tari pare koi sinuk haldar kare si oedes. Adu nate, adu yaw desida. Pastor, oina bi magta experience mayam dari mali lam mayam chatla bani, tongan ba churches mayam kara bani, tongan background mayam ma khangla bani, adu experience mangon phasal dari adu ma oeles. Experience of course it helps. Primary na tedu. Mafam masida Timothy da Paul na iba qualification. These are the primaries. Isorgi singlup ta thogol tawge hai na hai boy batargadi. Aduga singlup asida yengsin bagi thabak ama tawge hai na hai batargadi. Aham na Timothy padup ahum pada ama dagi tare aduga tita da uba pangli tita padup ama gi pada tare tagi nipan. Awda uba pangli ba khuding maksing adu. Yasinaba Purakpa Yadraba, compromise Yadraba, aduma primary qualification natin. The Church of God. Isorgi singlupta aseng batarkarli. Giftedness natin. Holiness can never be substituted by giftedness. Holiness can never be overlooked by giftedness. Telanyam lay, wangang biam hai, mi kon biam hai, mana bungang dum taningi. No. Paul yengsi ma chithiri yam powerful ni adu wangang matam da yamna influential oibu nupana tema adu chilana sing ekoi wakal se sengse ishorgi haina piba ishorgi haina haiba du dekoi yengs amungana qualification sing adu marakta seminary degree o ahal oiba experience yamba influential yamna oiba talent yamna leiba aduga pok hoba adu unsa supa unsa kuidhaba no Adu amata. Yaude. Adu itarget. Aham qualification do karino. He must aspire for it. Ishwar gi mi singbu chingning bagi khaurang bu mongon legedam. Apam ba mongon legedam. Verse 1 di yengse. Wa si thaje yabani kana gumana singlup yengsin bagi pham pam labati. Aham bada singlup yengsin bagi pham si pamba mathau lei. He must desire. He must aspire. Mayam lay thogol tawdit tawning daba adubu imung thakpa yanaba paisa phangba yanaba thogol dawo mayam am lay no adu nate khoi marmak dum wari sanaba tam asi khoi yam toin pal Northeast India maru oina Mizoram Nagaland Manipur aduga Manipuri yang pu obita chingi district ayamba singi da makta di Bible institution sing se rehabilitation center ne drug addict oraba you ngaraba langna phanaba ngamdraba haiba electrab adu targadi first option do Bible tamathaba so Christian mapa sing yengsi macha aphaba sing dudi rank 1 da targa lakpa metric da position yaurapa distinction 80% above salakpa sing dudi IAS officer engineer doctor high school matamda SP simple pass adum taroga lakpa adagi metric is 3rd division pass tawba graduation is 3rd division pass obita ha ministry adugo mine masing yam pagi maramani Manipur adugo tonga India gi lam singda Ishwar gi thogol asi ministry si yamna yang na masung line na works no adunate aduna kangbu kharna kadewi training chalurani BTA chalurani loimak loshalani loirakanda yum laganda ihan handa thabak thiba yaba sing thi adugi asi ide waste hoy amungna thabak thiba yaba thiruraga phangaptra kanda sidesala tolop dikhra dum cha dorobani asida matam khadi lenrage adu mai taw kangbu ma Bible tamurani yum dalani thabak tawrani adagi thabak ati ju kothi thir sungphang phangdraganda ministry se
primary nataba secondary su nataba tertiary su nataba plan A B C fail or kana D plan da see adu go mission ministry as part of me amata nate I am a pastor sing khang ba sing su yam lagani macha sing du ei noi thogol do oi bitar ga di na sa ka mai thau ko ni namana sing kamai na lenga ma hing bangam ho ko ni hojui ho nai hai sai ekhoi ma ga thogol to ning sing yaw oi bitar ga di karim ishwar gi thogol asi imung thak pa ngam na ba aduga living center wangkhana bagi damang khala kana thogol to ga hai na hai boi bitar ga don't come to the ministry thogol to ning ba gi wakhal thalo pu thogol to ga hai ho khalmi ra kana Maramdi nahakna ishorgi thogol tawba si wangna lawjuba phawa thogol tawba da matik chadre aduga sincerely ishorgi thogol tawna bi da makta mi ate de recommend tawba ngamri phawa thogol tawba tawramo oiba tarasu either you repent or you leave the job aduna higher problem sing ase pamna thogol tawda balu da ki lakpa ngaktan aigi pukki aigi status ki ikai khumna phangna bagi michang khomna bagi No, adu sing do amata nate aspire for what? Kari gidamak ta pamgo no, kari gidamak ta pamgo no. Ishwar gi thogol taw na bi da maru na kari gidamak ta singlup yengsin na ba gidamak ta. Ishwar gi e ne lai khaba ma ki mi sing le yengsin na ba yokhat pina ba thakat pina ba tambi na ba senbi na ba semgat pina ba. Ka thop golo na. Adu boy kana ngom no hangane adu da paisa di darkar lai ne hingba of course paisa darkar lai. Paisa darkar laite hai nate money is needed but it is not primary again for the ministers maru oi adu khwai maru oi badi nate ishwarna magi thazabiyana thawul to mi sing adu soidam hana pibi kani aikoi hai basing matang timothy adum yengbo oi ba taragadi aikoi adum mayik sing adum uba phang kaino hada ishwargi thawul thazabiyana to oi ba taragadi again sing amagi marung da thazana thawul to riba elder natagana pastor sing khudimak sing adu Bible na kari hai they are to be honored double honor aduga mafam adu season adugi honor do paisa ga mari leine pon isam tan hai ba oiba targadi a local church must support their pastor tolo pibana aduga magi awapa da mateng pangna see ishwari thawul thazbena sengnam jung chumna tawu matam da ishwar ma ki mi sing yeng sin leba ma ki makhal leba yawsin ba singi da ba di ma na thawang tawini yam amasung yam da Aduna number 1 khuding mak sing do ministry tawna ishori thawul tawna ba gidam ta masung ibungo magi singlup ki thawul asida Christian gi ministry sida sang na ba gidam di khawang ma darkar nei pam ba le ba darkar aduga hai ba apam ba amasung desire aning ba pam polak pa aduna urakala ba hurdle sing khuding mak sing adu it must be shaded away khuding mak sing adu nakan na kari gidam ta no thawul tawning ni ba do sara hindana ba hai ba oi ba targadi ani action wakan khan ba darkar ne kari da mag thawul tolning le bedo ishori mi sing sening bagi mam thawai ka thoning bagi mam hakchang ka thoning bagi ai leje bu khimong ma ki yaw sing asina maturity the growth of work tawna na bagi mam if that's the case qualified verse 2 asimaro singlup yengsen ba mi adu amak pa laita without any reproach ang mukhar di higher basi above reproach haina high basi da extreme sense ama khara lowlay aram da machet ama bu yaw bu yadaba pap machet ama bu yaw bu yadaba adu oi tar ga ishwar gi thawul to bu ma cha to kanam ta thawul to yar asina men to do base kaino haina hai boy bu tar ga di pap suk to da ba pap ki wakal sukhan ghan da ba mi aduna thawul to ga haina hai nat after all I khoi say Martin Luther na hai ba gumna Kanbiba phanglaba dharma chenlaba papi se we are righteous and sinners simultaneously adu asibi haksang se hingbagi maram na aikoi pap ka lan song nei pap ka theng nei adu what does this mean above reproach sometimes hai ba oiba target above reproach amak palai ta bhaina hamse ken haina hai ba oiba target ishwar gi thawal tawiriba mi adugi punsida mi singna singlu ki mi singna ora chagna mapan le mi singna khudom mi thin me yaba pap le John se yamna phai adubu pilot yamna phai adubu brother mi yamna phai adubu boy se yamna phai adubu have like a consider there should not be but in life of those who are to be elders ama hegda oibe but hadu lebi adu isam adu kading adu in what ways are elders to be
above reproach. Karam hiram sing the haiba luching basing adu pastor masung elder sing adu above reproach ogido ama ko laiteb ogido no makala pirli basing asidesu. Ahan bada nupi amagi mapuroiba. Nupi amagi mapuroi. What does this imply? Ahan bada above reproach tung haking thamlaga nupi amagi mapuroiba. Sinuki elder amagi qualification adu that nupi amagi mapuroiba high boy with target elder se kana hakin oibe pastor elder kana hakin oibe man nupi nate. Nupi natin. Ayun na chapter 2 ki verse 9 pastor ko. Asida ay haktang matam khatang leningi. Aduga atay sing sida phajna amung yengse. Luchingba ki thabak, elder ki thabak, pastoring ki thabak khudimang sing si Ishwarna maha ki thaujal amasung maha ki aningba da nupa singda sinaba thabak amane thaudang amane role amane singlu manungda. Modern feminist singna ko feminist singna adu even Christian sing mark to complementarian haiba malai egalitarian haiba amalai egalitarian kangbu sina thi nupi sing asina su adum church pastor ba bishop ba yai hain haiba kangbu complementarian sina thi nupa amasung nupi animak se ishwarna ma ki mitam logan sembi khibne equal dignity loyam adu khenaba karimat laite adu bu there is distinction in role singlu manungda amasung family da or kadab singa se complementarian meaning nupa amasung nupi ki tongan ba thaugal singupta legani amasung imung role legani kari gidamak tano Paul na amasung ishwar gi wahai na mafam masida sinup ki luching ba elder gi phamas nupa khakna pi bes wang hangbe nupi singa nupi koi son ba gi maram no less intelligent oiba gi maram no adu gi maram amatanate ekoi chapter 2 gi verse 10 du da yengsi sorry 11 dagi nupi ne maka pon bagalana na tumina laiduna tamjasanu nupi ne tambi ba natraga nipa gi mathakta mapu oiba aine yade nupi ne tumina laisanu haiba wai sing asida Christian sing marakta feminist na kaujaba mi sing adu liberation theology hana le aduna kan haiba oiba dar haiba si liberation theology atai karem na te adu Christianized or feminism ne feminist theory ne haiba adu proponents sing egalitarian kambu gi proponents sing aduna haiba verse 10 amasung 11 amasung 12 asi yang matam da asidi Paul is misogynist ne I believe nupi sing bhanthani engba kangbu ma se ma nupi sing nungsi mi na te ana lan interpret ko mi sing adu na te yeng se ma pham masida adu kangbu amana kare asigi matam se efisa da laiba nupi sing du lairik haitaba sing sudum yawe nupi de gi nupa na hena lairik hai matam de nupi sing education facility phajana phangam de nupa sing de education facility phajana phange adu na moi hena matik chai adu uba phangde harbadu oiram ba yai adu Paul na nupa na chingidaba gi matang adu nupi na tumina laiduna submissive laidaba gi matang da Paul ma ki argument adu efisa gi oiba cultural context adu ma argue tor ke adu kra gi tore Genesis 1 Genesis 2 and Genesis 3 adu kari hai maram di isona adam bu ha na sing this has nothing to do with the context of that time Timothy na laidiba matam adu context adu mari ga sulai na nupana chingba nupana elder ba nupana pastor oi basi matangda adu nupina submissive on le basi matangda isam sam hai oi ba targadi adu context matu ni yengba targadi nupi sing do education system phanghande nupi sing ga nai bo asset amo on urame matam da cha thongna ba phisuna ba chakhumgi tambi ba yade women should not learn sina ok da chatte moi yadabagi maramna pona se decision ba wai se counter culture oba wai matam nu yeng bo oba tar kari hai manasna nupi na makha pon bolona na tumina laiduna tamjusana let the women learn ali context de yeng bo oba tar efisa gi matam si context de yeng bo oba tar nupi na tambase ya de pona krai no that's not true let the women learn achauba counter culture oba pod manasna bomb shel manase thadare se aduga haiba nupi sing aduna dumana submissive laigedo aduga tambiba yadaba nupa gi mathakta authoritative ki oiba thabak khudimak na tawba yadaba gi maram adu aina hai khrabadu Genesis 1 to 3 da adum yangpa taragadi haiba adu akona Genesis 1 da ihan han ishona nupa adu seme ai pandi mani adu jarak padum hai nupa adu seme matung da ishona kaidewe mangonda authority pi adu mangonda role ma pi kai gi damakta dominion tona bi damak rule tona bi damak adu gadawe sanga sing do mana kausala kan da sanga sing maming Adam na pi a sign of authority again adu matamadu da nupi semri
Aduganda, Madang chapter 2, Lakpo Matam, Hoi chapter 1, the Atuna Pura, spit in a cap, chapter 2, the how it has done, Adune, some the progression, the mana Taglapadu, Nupi Seme, Karadagi, Nupadagi, Lotho Sem. And again, sign of authority. And the Nupi Semakanda, Ishona Maming Tonde, Nupido, Adam the Pure and Adam name. Adam Nupido, Eva and Maming Tonde. Again, sign of authority. Aduna, hierarchy system ko na po opita God, man, woman, animal. Oh, role do. God, man, woman, animal. Sure, nupa, nupi amasung sa. Aduga higher dominion adugi matang adu sure na nupi adu mag nupa gi complement o nam kita mag helper o nam kita compatible o nam kita mag even aduna higher du punna tomina kita bathabag ne adu nupa na lead role lawraga. Aduna thak tugi matung inadi sanga si migi makhada legedone. And then temptation. Saitana laga tempt to matamda Adam Eve kaleminary. Saitana Adam da tempt to de Eve. Mamdi son bamaram nupan lagi. Pap tarakanda makoi lol isor lai kana hana ka isor men. Kaya naman he gives authority to look after. Aduna kudimag sing si yang wala the higher sing the Paul na higher si verse 13 the verse 4 what mana si higher matam that should be in our mind. Adu kudimag sing adu curse or po matam na kari hai isor na nupa sina nangi your desire nangi nang nupa dubu pamgani but he will rule over you. Adugi apam bado sing Abel makoi ni irat po magale irat po kat pamatamda isorna king du law de Abel gidu lawre king thamo is shouting mama power aduga na kada isorna monda kari mo nang na kari no nanda tom do ko torom ko target adu or mo do bani sin is crouching at the door desires to have you but you must overrule it pap na nang thamo gi thongsin da lae adu har pap du nahak pu pa me adu nang na madu ngam batai adu gi pa no ate kaino hai bo bitai nupi na that's that desire to rule over man. Adu kadawang Bible no man's rule. Role reversal do asing mani achum mani adubu distinction of role has never changed. Men, only men. Adu siya adu there nupi ministry of course nupi ministry paingay ministry hay na matam asi khanta umo ta berayam na kai. Adu egalitarian kam ko sa family singi Bera se adune. Aduna isi na sing asli ay nag-guard abu pa mayam mo. Nupi sing ministry may Titus chapter 2. Titus 2 nupi ministry like him. Prislam sing ako ilang makoy ni nagadaw. Apollo da makoy na counseling taw. Nupi na ahal or nupi sing na makata ali nupi sing mutambibe women can teach their children, women can teach other younger women. Women can teach among themselves. Mafamasa ko ni yemi nagadaw sa kaino hay bo ibata isorgi wahay adu tambiba amasung authoritative or nupa gi mathakta yada ba khaktani leaving them it's allowed aduna deacon gi matang akhoi amuk yemi nakani mathangi sandeda and look in there women can be deacon nupi sing deaconess ki pham yai khudima sing Bible makes sing ubo pham aduna har sing sing matang na khoi clear oiba pami aduna nupi amagi mapuroiba aduna above reproach to amugla ase above reproach that he must be one woman man. Ado itar as har sige no elder oiba target yum pan do biya dai na hai interpretation ma'am like elder again hai oiba target di ma soiduna yum pan ga do gani adu na te mafum the Paul hai is talking more about faithfulness handok oiba target one woman man ado that divorce talk ro kangbu di anirak lohong ba kangbu se di nupi ma sigra kang har bukudi mo singdo adu de akoi loksing dakar le kai damak da kainari bano adu khang mu dakar le adu any ungodly reason oiba target of course disqualified adu na tab maong da oiba target samsam na haiba oiba target mafam masida haiba se luhong da ba yade adu divorce ograba mi kanama te yade adu dagi di ani ahum lak luhong laba mi sing yade haina haiba nate kai guma single oiba yum pan reversing the elder pastor oiba yadab oiba target Paul masan he's just doing self destruction. 1 Corinthians 7 the Paul na singleness ki oiba aphaba singleness ki oiba phasaba du adu phasna the dignity of singleness and then Paul himself main pan manate as an apostle I don't know single oiba yade adu gumba kari amat leite one woman man yum palaba sing de
Maki nupi du phajana nungsibra, phajana yengshin bibra, Ishwargi over the semgat bibra, Sakatu, is he faithful to that woman? Nupa, aduga yum pandriba sing adudade. Is he faithful in area of sexual sin? One woman, man. Faithfulness. A personal holiness. Kudimak sing emphasis bibini. And number two, Karamba mapam the reproach, above reproach, or you don't saugandava. Sao why neither? Saugandava. How was in it disqualified to over target? Every one of us will be disqualified. I live a pattern do yeng with their karne. Karigumba, if anger is what defines that man, is disqualified again. Boy do Paudi Paibo, Shawan Gray, Kitang Tabuka Pang Kape, there's some problem. However, Saganda behind high basida, of course, Luching Basing Aduki Shawamatam Sing Shoy in a legany. Even Dharma and the Basinga, Siluki me Amana, Aran Batabasing Adum Tauraga, I'll send up with a Maduma, Adum Tabu over targeted there. It is okay to angry, righteous anger. Adu Natana, Cat Taramagisu Pang, Cat Taramagisu Pang. Something is wrong. Masakudum Janjum, self-control. Self-control. Kaya the makan tapos may adum siya kani emotion da, paisa da, aduga lamchat da, sazat da, discipline lay da, kuding magsing adu. Ikay kum na badamatik java. Aduga harap ikay kum na badamatik java sa karigumba mo oy bagi meram na nate primarily. Harap ikay kum na badamatik java sa karidagi lakado mo na harap oy bataragadi. Mi adugi punsida kudom bithin ba yaba pam lay da pa. Aduga thazaba amo ina taseng na aseng ba punsida chawkhat laga hingli ba mising. Hai ba dudagi lakado ba lamlam ba singbun nung sina sebato ba. Good hospitality. Hospitality hai ba si elder sing khatong ina na thazaba khuding ma ki tawdraba yandraba tawkhadraba yandraba virtue amani. Because that's how we show our love. Akoy masel makla lay ba nung sibadu hai ba sina akoy hospitality. Sebato ba amasung nung sina sebato ba hai ba sida cha kargo chamina ba cha thangina ba adu khakting natte no. In Christian hospitality we give time, we give our mind, we give our strength. Akoy wakal, akoy gi matam, akoy gi losing mateng pang ba hiram khudimok sing mateng pa. Samsam na hai ba ibada hospitality is opening our life, opening our home. Aikogi punsi amasung aikogi yumgi thong hangdokpane kanada ahandari thajabechile inaw singda aduga matung tarpada thajriba singda karigidamakta sure gin tholma kidamakta afaba wapawgi maram kidamakta adu samsam haib obita targadi Christian luchingba ama oiba targadi lik oidobane no stinginess carefulness ka stinginess ka yam kene carefulness di Liba aduga darkar liba sing adu tauba aduga stinginess lakpa matam sidedi thoglakpa tindu phawba khaira yot bagi mongda adagi di mateng pang bagi mahuta mateng pangna hiram thiba sing harpada haiba luching ba sing adu arikpa mi oredo bani andu bu kadoba lamnan ba sing munung sine seba tauba yu da luptaba kaida magana yu da luptaba hai bagi maramde yu da luptaba hai bagi maramde te karim da ginate drunkenness is a problem that talked. You the problem that talked. You na mi manghale, you na imung thukai, you na mi oi ba amagi sensibility yan hantale. Drunkenness is na. Adu visual announcing higher but I wakal kamina badi pame. Adubu yam hensina la uso ay pamde. Mahamas na ko na yeng basi you the look to behind not addicted to wine. Adu I koi thaza ba amoy na si koi phasna khang ba darkar lay. Ishwargi wahay na pap ne hai na hai basing du kari masak sing na khang ba darkar lay. Ishwargi wahay na you thakpa du pap ne hai na hai de adu you ngaw du pap ne hai na hai. You thakpa du pap ne hai na hai de adu you the addict to du pap ne hai na hai. Mar di hai ba khuding mak sing adu gi mapal na Ishwargi mi sing da si kari gumba imungi mi ama hektina mapana sene macha amana yungor ga sangak matam de imung andalon do bo oiba targadi Ishwargi singba sibu luching na bagida maga thamliba mi aduna yungor ga leiba oiba targadi just imagine pastor you tat time thaga hairang hangla pulpit lepa ga wapaus no just imagine that adigi you tat time thaga laga mi the counseling people just imagine that no samsam haiba oiba targadi to mo do kai le ore pastor to mo do
खा थंग बेंदर लेरंगनी अदु हायदि बेरा का पासर ने खा थंग बेंदर दे याम तो इन रेगुलर कस्टमर ओब तागदी disqualified. And then you thak pak thang de yeng gumse. It also has to do with self control adu dum mari lene. Using thak na ngaw mi mayam lay. Self control mang ba. Adu ga tori basi kaino khang de discipline nai de ba. Khuding mak sing adu it all attributed to that drunkenness. Puna chaina ganda ba. Karino what does this mean puna chaina ganda ba? Sauganda ba hai bidu ga dum chanai. Hai bidi matam khuding makta marai yana bagi mak thorang tawrak lai. Khadang tabugi mari. Ama tabugi mari. Adagidi mean icham cham na hajar project mari. See, it all has to do with self-control again. Sendong karam daba. Sendong karam daba. Paisa pap nate. Paisa pa pap nate. Adu paisa nungsi ba? Paisa da ngaw ba da pap. Isor ning thole bak the sale thumgi dakar le. Sale ki dakar le isor le bak. As a matter of fact, isor le bak the paisa mayam le. Thadu sina kalakpa aduga kathokpagi paisa mayam le. Adubu karigumba singip adubu isori singip adubu yengaderiba mi sing aduna hiram ani thon yang amana paisa marang kai bagi mata isorgi singlupu yang singaderiba mi aduna sen adu karamba oiba targadi ma gi mi adu paisa da adum leiba oiba targadi ai gi tolop kaya phangba singlup ta paisa su yam lakpu oiba targadi ai gi tolop se sahi olakpa ta kyan hengat pe ya ba paisa karom dagi lakani paisa si loikre paisa as lupa chama mangre lupa chani kamaina hanjilakani Chat paya bacat paisa da dum taba mi oiba targadi no you're disqualified again paisa da ka le adubu hai ba aduna aigi punsi asi luching ma sangha de Christian oi khaba adu badam so hoji gi film si de hingli ba adu badam punsi thamoi chang yeng bi karam ma ong de paisa gi matang de kari wakhan khal bagi haina Chat paya bacat lure kondong thore chang e paisa thabak chal lure chang e paisa adugi paisa rule to ba money centered life on hingbo oiba targadi something is wrong hai baduna karam jabo oiba targadi number 1 aduna sorak polo ken haibo oiba targadi paisa ke amlai khang to phengena wakhal la ani adudagi ati tawgdo thogol sing adigi matang liction baduna henjala ani paisa do yami ma kai mawang bundle thamma kan harau ba nungai adugum borakani that is terrible isorgi mi singbu chingadariba mi singna isorgi mi sine perekpa lanthumbu yengsinggadariba mi aduna karam oiba targadi adudagi hena khudong thiningai adudagi hena kiningai ba kari amat lai aduga paisa da karamba oiba targadi thogol dawsung ngamoi paisa lakta matam isorgi thojala aikhogi sinupsi church plan haubu matam da isorgi thojala paisa khara aikhoigi khutulai adu church pantar khara di paisa machet ama phau laite na makhu phuri khaw dagi aduga leijo pot yola kan church pan haubu mi mayam lai aikhogi demoge asigi rent pi ne paisa leni isorgi thojala hai bese amat laite na khungam da chatlaga mi gi sumang ama da punba mi lai Adu even aku isu kadu buddhis sida so high bangam de aku paisa like matang sing larakani adu sen na karamba oiba targadi paisa chakre kamai tawni focus to paisa ram chakhi oiba targadi harau bangamoi ingthena thogol tawng amoi adu ga pen na pikthani instead of fixing your eyes in money fix your eyes on Christ adu pungning tappa kana gandam pungning tappa haina wa peri ngangba moli ngangba adu pung tapagi sign nate singlupta yanada tholokpa matamda how does one handles singlupta wakhal khenaba lak matamda how does one handles karmaina mi aduna karmaina yengsen hai basida pung tapagi film sil loina manglakan sen de karam deba oigedaban aduga verse 4 imung manung muning thina ngak senba samsam hai boy targadi hai nupa adugi wa adu imung gi missing aduna magi nupi namas magi macha sing ikai khumda oigedo macha sing hai bin oigedo maramdi karigumba makha sidu su polna so hai maha gi mongu yengsenba ngamdaba oiba targadi isor gi imung ye yengsen bai basu oithokdaba maramdi imung da mi manga laimne hai khalas mi manga among ton personality ngak ne conscience khare loina me khane hai mi manga du phajna yengsenba ngamdaba oiba targadi yana da tholok matamda hai ba du phajna rule the wangam the nupa oiba targi singlu bas the mi tara mari manga kun pulak ni ton ba background gi ton wakhal on dagi aduga aina pam khudimo matam khudimo ta oi khudimo sing adu the yengsen mangam na macha da thajabe ya badu achabu thajabe ya
Aduna Mahamasda Paul na imung gamasung singlupka ani si yengsen bagi daita chawna asida parallel product libase kain haibo oba targadi. When it comes to ministry, thagul haibase lakman matamda family goes first. Karigum aina ai imung manung da thasaba yana haina singna ngai qualification mayam ai imung aina tawiba ama oba targadi. Isor gisingum dasu adu tobe haibasing dum uba phangani. Adu Paul gi wayam na strong kana gumana ma gi mun mukam na ngak sen ga gi haiba khangdrabadi mahang isor singlu adu bukram ngak sen ngamgani haibadi ma kim mun bu ngak sen bangam daba mi aduna haiba mathaki sen kram da oy kai do bo ga yu lup to bo oning bo oy batar ga apam lei bo oy batar ga ma gi mun mu phasa isor ge ba wahai da ngak ki be sen bu ngam da oy batar ga he must live the idea of becoming an elder for time being my focus ma gi mun ngani ga do number 6 haiba si yamna ko check sim da kali verse 6 mahak nauna thajaba mi oy da bani Kojar me alone like guitar king behind. Is a person the high. Mangi then about Sakidanaba, worship leader or Helsi. As I think about the Paiwang Nang Biam, seminary tars, Halakan, the Koida passer or never. That doesn't work. That doesn't work. I do nothing. I do nothing. Nawang Nabitavang, I do it. I know mean or the I know was a how new is new. Christian maturity later can answer the Christian maturity is the mentors. Remember, Christian maturity the later over targadi always and always pride will inject. Napal. Taugal the Napal say prideful Christian, prideful pastor say the oxymoron. Hi with the Chanadam. Prideful Christian. Napal over Christian, Napal over pastor. Let him talk there. Let him talk there. Other one Mahamada Kariga Changam, Diabol the Changtamare. Karamonga, Diabol Kamayano, Magwile Takibadu. It's all about the panning up Pagimaram. Therefore, 7. Aduga Mahak Mapanda labor missing in Marakta, Upper Mings a labor me or get a natural body, Mahak Mings a Tiduna Diabolki, Lang da Tagan. Children Mahamasida, Polna, higher Bukudimo say, verse 2 ga, verse 7 ga, Sisu Amu, Asigi Marakta labor, Kuding Mak sing a say, Shanwichamakadun Changam starts with carry above reproach Karaida, above reproach Sagi Hawe. Manung thamdagi aduga where it ends outside. Haiba mi adu ai yes sinumang khaktang phaba adu sumti mapan thokhiba matamda ai ye kobi leiba yulon na bichile now singa kayo le kai yengba matamda lakhot pe adaba film leiba oiba dagdi again that's a great hindrance in ministry. Aduna kan haiba above reproach inside the church and outside the church. Ama ko leiba kai singluk manungda aduga kayo le kai da Man Isorgi Ning Taulibagi Tagul Dawamatam, the single Marung the Kaptang Loide, Adu Mapan Togatolokani, Wapaus and Dokani, Punsi exemplary life when him better Kali, Alutabu Oibatargadi, if people don't see Christ from us, I know the Gi Aipus, the Higher Nupa Adutagi, Higher me Adigi, Christa Adu, Akoibagi mission Udabu Oibatargadi, Aigi Wapau Adugi Pangal Amatalero. Aduga haibase chap manana singlupta karigumba isori thawgal tawbane di hairaga haiba qualification je amatta leitana aseng badal leitana sexual purity amatta leitana faithfulness amatta leitana paisa karam the self control khuding mak sing haiba qualification sing je amatta leitana thawgal tawbu oiba targadi ai punsi adu tha ama ani ahum mari manga taw ki lolamba yai chahi phak matam chahi ani ahum phak matam yam line ro kan adu dagi aina snoli bo wapa khuding mak sing adu kariga manara kan hai oiba targadi lasing matum bam ga manara kan hai ba wapa sno ko nupa ma khagna hai ba aina aseng ba oidena isorgi mi sing sengna ba gi hai oiba tak I am the hypocrite aseng ba oidena mi ate sengna ba gi in oiba tak ai aphasa jaba mi ne Alu isa khudum chandana mingon is masa khudum jallo ai dum higher level or betagadi hypocrite amagi thawani khudum machina apasa adu hai aduga hai with ishorgi mamang na khwai tukucha poraman aduna isam sam nai or betagadi adu ai pusdagi misna uba phangdana adu mopaus na bo or betagadi lasing matum nongsa lona lawba yai JBL gi achaw achaw microphone mayam lakpe yawba yai na kong de bu yawke thamo singo yaw mi sing Moral authority amat layon. Asigi matungina ibungo maki wahai asigi matungina qualified oy daba targa de chino sing. Moral authority later wakatang natana it will bring destruction. Maram di Paul na
Ephesians luching basingda aduga Timothy the harp matam kari take heed to yourself and God's people ahamba nahak nasa adugi matungda isorgi missing samane Paul amuk Timothy the kari nahak nasa nahak ki doctrine nahak ki punsi yengo adu oiba targadi so that nangi wadu tar missing no can be phangna na bagidam thawal tawriba elder adugi punsi adu yamna mathau lai yamna maru oi Singlup chakhan anabagi damakta Ishwargi mati mangal du unanabagi damakta khuding maksing aduda aseng ba pastor Bible na qualified tawraba elder darkar lay maru oi thaudam yamna chawng lay ada asing madam na adum wakal khandi adu amuging sing qualification sing aduda tambiba ngamba haiba lothokpo oiba taragadi Higher do not exclude of orbital housing. As a qualification sing primarily elder singi, pastor singi qualification nothing. Christian Krimaki. Christian Krimaki. I haven't said about Amaler, Tambiba Nambagimatan. Higher qualifications in Mayam labor orbital, Tambiba Nam the orbital, losing orbital. How do we know that someone can teach? Bible Patok Laga, high above Jaga Aldagi, Ishorgi Wahi Atu Intent or report the Jumna Amasung Sing, Tambi Amasung Tapi Bangamoy. Don Carson Haiba Amakale. These qualifications of an elder are not extraordinary. Haiba Kuding Maxing is it has a Mipum Kudimak the Pang Pam Tokpa, Yapam Tokpa qualification Nakani. I don't know what does this imply. Elder Aduna Mag Elder Ordinary that Yanahan, he must be a Christian. Aduga high riba high qualification sing ase elder oina bigidam the honor kana tawdo that it must be seen from your normal life aduga ngasai aspiring to the kaino high boy me am an elder oidring mamang the church must see the elder like quality from him me disciple to budu me to hari adum voluntarily adum toba aduga yok people the thak people the adugii semgat pada sagat pada aduga lamchat the sajat the example of khuding mak sing Aduna children now sing higher qualifications in a young matam. Ask the pastor again, see the elder again. These qualifications too are your qualification. These qualifications are qualification for membership too. Sing up the yard na bugida mag member mo na bugida asi qualification. Christian mo bugida mag asi qualification. Adu marona elders nga bugida mag asi qualification. Adu asi kudi mo sindi orana elder pastor kudi mo mapung adum phani habla. Are they perfect? No, they aren't. I wise lotion drinking manga. Warning amusing exhortation a pinning in man. And the warning the examine them. Titapan of Amadi and Bomatanda, Chang Ying with them. I do have a Chang Ying, but I am a snipsing overlooked to Poraman. Pabu Paradi, Zilbu Wamadi, a Korangu lady, Pangalbu Paradi, or they give the Apam Ubaladi, Ohengrazing Akane. No, the other day he must be examined in and out. I don't know. High examination kana ta woni hoy elders sing na lembo bita elders sing na and then primarily members in the karmana wari sana bagi mapang wang hang bagi mapang magi punsi yang magi munung yang bagi mapang kudi mo sing da yang madakar karmana chingi karmana sine siluk manung karmana hingli kudi mo sing da yang madakar members are to examine them. Remember the members are the one who are to recognize them. Members in the yang sing da woni karigi da makta members in a sinne Makogi Luching machine Kanga. Adu Anisibu warning da Karigumba Singlup Asida Bible na qualified or by elder and trigger passer low with a queen young low of the target. Singlup Adu Singlup or a Kadiru Asi Isorgi Matik Mangal Singlup or Bongam Wagani. Sing the ba passer na sing the member. Isorgi wahay lumlo do pastor na isorgi wahay lumlo do member Jesus Christ nung si daba Jesus Christ maik sing na khang daba pastor elder na Jesus Christ maik na khang daba members torakan adugo exhortation da de ahogi marga thawul doning ba adubu harbing si yang matam da son basing leramba yan wakal son thaba lebigene prathna to bi Karigum Ishori Tawul Toning ba Aduma Kawang Oiba Tari, the high basing as the Prana to be Asomba Jagas in the Yang Laga, Prana to be Ishori Tawzal Nibu, Aduga Mahana Soyden Mating Pang beginning. Mahana Soyden Mating Pang beginning. Pratna to be pursue to be Aduga press on. Ishori Tawzal da, Ibung Mahana single people Magi Tawzal Aduda, Yang Biraga, Asa Kurima, Taubiduna, Yang Bir.
Housing asi qualifications in met out in future thou do yadra high benate. It's left time. Honor you. Honor kan honor. Pratna glonana. Ishore ang azabagi mapala. Wari sana asom sing di matanga. Wari sana di asom sing di matanga. Same dog na bagi matan baby. The cooking mug sing edu ishore bati malik demok. The children in housing higher sing asi. I couldn't ying mina bayaba. Qualification sing eduni. Adu hang so hijack crab adu higher sing asi Christian kudimok di upam dog qualification. Maram di higher qualification sing asi Christian the kari demak to oigidabun haina I hang na yam na khopong haibagi maram di atay kari mataginate Christ died for that reason. I koi amambada lairami, I koi sirami, I koi papta lairami, I koi nungi thamoi palami, adubu ishorna mahaki nungsibada mahaki thawai semgi thabak adugi mapala, nongna pokan bidna nungi eba thamoi lothok piraga sadongi eba thamoi pansan bidna, Yesu Christ na sahili singani yumanga taw kromaki angak pa thabak aduda, thaza hanbagi mapalna, He has saved us. I koi bu hinghan bire kanaga, Christaga anong mo thamoi I koi do pinabire ibungo mahangna. Aduna haiba khuimak sing asi kanbiba phangdriba nauna pokdriba Christian oidriba sing di asigi lamchat sajat sing khudimak sing ase pura tongale pura toptope haiba sing asi upham phokthokte adu thajaba sing di aduga maruina luching bo ogidab sing upham thokpagi maram de kaino haiba oiba targadi anno thamoi khodi bungom hangna pinabire anno thawa ibungom hangna khodi pinabire isorgi thawa ekagi nungda leiduna thabuk subiri khoi aseng boina bi damakta masung mahagi mati mahal damak hingna bi damakta prana dos nungsebe isor namu tagat chari prabhu nahaki singlup asigi damakta amsung pa isor nahaki ina lekrab nahaki singlup asida ibo nahana pibi kadawriba nahaki luchingba singda damakta hasuti gana prana tawse prabhu se ibo nahana sembiyu singdopiyu masung utpiyu prabhu so nahaki thawai seng baduna Ipanaki wahay asina singlup nagi sinupta nagi wahay na qualified tawraba luching basing na chingbagi maru batapi bad asi pai ko ni uchare asi ko bi yang lohon bigina adu bulum lohon bi nagi mate mo ali tamakta roser ason balai ba jaga sing di mo nang ki thauza na ki thauza da pangal pinabi hamdagi pangal ni je isu ko sim ni je amen